Manipur gi Nupi-angang singbu kuki terrorist singna tamthina hatkhiba National Women Commission amadi National Commission of Protection of Child Right na Tummina Leiba Yaroi haina RPIA gi National Secretary Maheshwar Thounaojam na taksinkhre. Housing New Delhi da lairiba Maheshwar Thounaojam na National Commission of Protection for Child Right ki member Child Health Care Welfare Dr. Divya Gupta unaduna angang amadi nupi tamthina hatpasida Commission na Tummina Leiba Yaroi athubada action lobiyo haina taksinkhre. Tungda mahangna press meet ama pangthoktuna Maheshwar na phongdokhibada politicians sing rajniti sanaba tokpiro CSO singsu thembada chatpiranu ireiba kanbada mai onsilasi haiki. Jiribamgi boro bekradagi nupi angang ahum punna taruk tamthina kuki terrorist singna hatokre. Hauzik power ruling oiro opposition oiro kuki terrorist ke mayokta ahpa chairak pinaba hotnadri. Kuki terrorist ke mayokta wa amata ngangdriba kaigino hangki. India ke Prime Minister Narendra Modi na wa amafau haidri social media da tweet taude opposition ke leader singsu kuki terrorist ke mayokta wa amata ngangde. Laibak asi kanana kandoino kuki gi MLA Paulian Lal Haukipna Dawer gi interview da micham taruk hat lidu kuki nani kaidawbagi lotoino haina phone na haikre. CRPF na kuki terrorist ni khangaba tara hatkhiba da Chorachandpur AC gi MLA LM Khaukte mafam da chatlaga kuki terrorist singdu hathobani martyrs ni haiba ngamabani masigi video proof lairabani hojik fau kuki MLA tara sisu terrorist singapore laga maitai micham hanaba tauri MLA dagi disqualify tauraga jail da thamgadabani kuki terrorist ke mayokta kanbe action lokhatpa ngamdriba karigino haina hangki. Kuki narco terrorist tori betawak se limit nama hele is beyond the limit icham innocent civilians with dumaina pharaga hat laga ising the thadara kwai se si beyond the limit is daina khang bagi ngam khai laitre Narendra Modi laiba prime minister si su tumina tweet pok tog dabi kaim da hai dabi da tumina laiba ngamba husi pawda plus Manipur se politician myam sina ngak ni haibadi thajaraktre aduna laiba praja myam CSO laiba myam se sidam machet tanaba matam natte husi punjan biro thema ju chapiranu na themak pagi nakom da sida ngang se nakom thado bigro ase machum bagi dabak imal baki damakta aduna kok thadarasi themapada yarani habe thibam du to asi husi pokde kuki MLA tara se disqualify tawdrip se karigino ngarangi karan thapar ki interview da MLA Paulian Haukipna masamak na confess tawzagrabani taruk hatli se kuki nani haibe se masamak na yazarabani mana retaliate tawra taw potni haibe se masana machindagi hairaga interview da proof lairabani aduga CRPF na Central Forces na kuki terrorist ni hatlaba trama thoido LM Khaukte MLA duna trama thoidugi asi bhakchang manak chalaga makoi terrorist nate martes ni ka hari se ma adu taragadi ma terrorist ki manak chatlaga mana martes haibang ngamabarina mahak su dum mari dei naredo taabani aduni open da ngange interview da ngange video da ure adu taragadi yam thuna kuki MLA se disqualify to biro disqualify dang nate ngarangi Paulian Haukip amasung LM Khaukte gi video ure matung da di Paulian Haukip kitchinda kana basunat taba icham chama innocent civilian part pada masu yaning na ngangba means ma masasu disqualify to matung da jail su namjan gadabani because magi wangang da openly show to rabani ngarangi interview da adu hosipo MLA tara se qualified to dribase karigino hauzik aduda politics ki play sanaba matam natte party ki ideology tokpiro amato ina ponjal laga yellow furup akoi gi imalai bak se kandaba yari habe wakhalun changchan biro kuki terrorist pandaba makai ulei palai to ngang bagi thabak to tokpiro habe se sidang haijani ngai na